ngasi numida wairam phongkiba tongan Manipuri sifongsinga amasung thokiba thawdok wathoksingdagi maruoiba I pausing khongasarga Manipur top channel gi maikeri myamna thamjagi ahanbada nauna minister taruk hapsinduna BJP gi lengak sakthokre miyamna pikhiba thajaba sing thabakta onthoklagani minister BJP na lusingba ni suba lengak asi ngasi hapsiliba anabu minister taruk asiga tharaga lengak asigi minister taragani thusure aduna mikhalda miyamna pikhiba thajabada hojikti thabakta onthokpa ngamlagani minister sing asigi portfolio su ngasi nomani sida soidana piragani haina minister na makataki amaromdana minister am oina ahanbada war on direct support tawgani Susindro BJP gi ani suba lenga asina lakpada aihakpu minister oina hapirakpada Khurai Kendra gi miyam thagatpa phongdokpaga loinana minister am oina aina ihan hanma khongthang oina CM gi war on direct support tawgani haina ngasi minister oina was lawraba Khurai Kendra gi MLA Susindro na phongdokre haidi amaromdana Popi gi muhut karina sinba yabagi haibadu yeng singani let pau haujik singi lamda paksana thariba popi pambi singi asigi muhutta karina muhut sinba yagadagi haibaduda akan mami yeng sangani haina nauna minister oiramba let pau hawkip na phongdokre loinana lenga asina lakthokiba singta mari fagat hanabagi matang su yeng sangani haina su pau na phongdoki amaromdana portfolio piraklaga tawudaba thabak sing sapsan lepkani dingo Shikma sida hojik paliba lenga asina minister ama pibirakpasi thakali loinana portfolio hek yen thokpaga aina ahanba pahekadaba thorang sing lauthokani haina nauna minister hablaba Shikma sigi BJP MLA haikam dingo na phongdokre suhairi atopa pawmana Manipur North East India ra Khuwaidagi phaba state oina Khalakpa chaothokchaningaini minister Ministry of Health and Family Welfare na sinduna Ayushman Bharat HWC ki makhada satakhiba TV Mukta Bharat campaign mai pakna pangthokhiba gidamak Manipur North East India gi khwaidagi phaba state oina khalakhiba asi state asigi chaothokchaningai gi mikup amani haina Manipur gi minister N Berina phongdokre social media ra thadorokpa world amara minister na makhatara duna hairiba campaign adu World TV Day gi thoronga mari leinana sai gi March 13 dagi haukibaga loinana ABHWC Day gi numit tha sigi sesat taraga marida loishin khibani haidi hansu paus na phongdorakli atopa pawmana more to Imphal senba ben ama gurung satpada nupi ama laikidre Imphal to More senba passenger ben ama ngasi bongyang amasum sinam anigi lonaba mafam amada gurung satpada ben adura tonglakpa nupi ama laiki amana sokle haidi laikidrabi nupi adugi mami hiyai bibi sei khumfugo humdoi mapuraba laikidraba Madi Abdullah kawi sora maning laikai digini haidi soklaba mi adugi maming na MD Babur sei nifu apopa laikidraba MD Helim kawi sora bazargala dukan digini haidi gurung sakpraba Ben aduna silver color ni registration number na MN01AK1285 ni thawdo sigi matangna phangba pawnai ben asida miyoi tar lomtongi ben aduna morelom digi haira mayam puthorok kadoinana Imphal tama thawdorakpada bongyang amasum sinam gi marakta leiba kalbat asuba mapa yorakpada ben adugi steering fail oirakpadagi kalbat adugi makhada tasinkiben hadi kalbat adu sorok ma fit tararom wang hadi thawdo aduda haira purakpa nupi ama laikidabaga loinana amana phibam lungna soki miyoi maridi aso open yaukide haidi thawdo aduda ben adu mamangi saruk subsin kibaga loinana laikidraba nupi adu mamangna tonglakpa oiramgani singnari thawdo adu hek thokpaga mafam adugi miyam sangsinduna ben adu singkhatpada loinana ben adu tonglakpa miyoi marisu kanba ngamkhi haina pausna phongdorokli atopa pawmana mo Congress ka mari lainaba pausing boycott tokre advertisement bill sing sengdoktabaga mari lainana Manipur lengak yauna lengak pairiba political party BJP Manipur Pradesh amadi opposition na leiriba Manipur Pradesh Congress committee ga mari lainaba pausing boycott tokna buwarep lawre haina Editors Guild Manipur EGM gi president KS Khogen amadi All Manipur Working Journalist Union Amzugi President W. Shemjai na punuku yekpiduna thadorokpa sirul amana haidi hiram asigi mari leinana
Publisher EJM Manipur Hill Journalist Unions MICU amadi AMZU members singi oiba apunba mifam ama tha asigi sechet taraga mangada Manipur Press Club ta pangthoktuna hairiba party ahum asina pithoktuna lairiba advertisement bill khudima tha asigi sechet kungomdoi phawgi manungda sengdoknaba BJP Manipur Pradesh amadi MPCC gi president animakta appeal tawba haina mifam aduna warep lokre Sterol aduna makha taroduna Manipur lenga ki oina lupa crore tararom pithoktana lairi hiramasiga mari leina haukibu kumja English nganiga kunga mathogi November kunga tereta media gi kangbuna matamdugi IPR minister da memorandum ama pishinduna khangan kibaga loina issue wasi aurakibani se minister na pirakiba thajaba madi ma ke ministry singda akanba instruction pibana maramoiduna makhal khudimaki khongjang sing handokibani amadi media kangbuna ngaiduna lakhibani Manipur gi Chief Secretary gi loina pangthokiba mifam amadasu sahi asigi March 13 fawgi mamangna bill kudimak sengdokna ba thajaba pirakhibani adamaku issue si horakiba thamanga phajilakadoriba sida pithoktana lediba bill singi manungda zada tararom tamak pithorakpa natana makhatana atopo senpham sing pithokpa letri ngasigi mifam aduna tha asigi sachat kungomdagi nungthul pung mari de bill sing sengtokna bigi aroiba matam thana ba lepki hairiba numit asi phawgi mamangda bill sing sengdoktrabadi numit asimaktada boycott ka mari lenaba jangsin gadaba thabak thorom sing khananaba mifam ama pangthokani hairi hanasu pawksina su phongdorakli atopa pawmana mairoi sing gari tongmu phangdabagi matam sana exam yawbo ngamdre miyeng sangbiu desam mairoi singi gari tongmu phangdaba yawnabana exam matam sana yawbo ngamdre mari lenaba sing miyeng sangbiu haina desam Johnston Higher Secondary Unit Council gi sirona hairi sirol asin hai tha sigi sachet manga taret amadi nipan digi hoduna pangthokliba class 10 11 amadi 12 ki exam asida mairoi singda public transport singda sanaba hotnaba da tuongba phangdabana kudongsa daba kya mayuknaduna exam matam sana thaba phangdaba kya yaure asiguma mairoi singa thengnariba kudongsa daba kya si hairabasu thaugi mamol hengatpana maram oiraga mairoi sing gari da tonghaningdaba kya thoktuna mairoi singa gari thauriba singa toina saunaba kya su thokli gari gumba sigum phibam asi thoktraba matam sana yaunaba passenger amagi sapsaba gari atongmal pibaga tongbada mairoi da sel ge soba kudongsa daba kya amasu thengnari maram asina lenga asina amadi transport department ami yeng sangbiduna mairoi singna exam thaba satpa amadi class yawo satpa thengnari kudongsa daba sing khangbiduna mathau taba thabak sing lokhatpina ba appeal torakli hainasu pawks palakli Luisilakpoina to pawmana salai gi smart society ga hiram amataga mari leinadre smart universal academy Kaksing district ki Shekmaizin Khunau da lebi Smart Universal Academy ga salai gi Smart Society ga kumza English ingani ga kungi September kunga matudigi hiram amata da mari lenadre maram misna society asina tholak pasirol amata school asina satnaroi han school sigi management committee gi secretary and sanjoina phungdurakli Shekmaizin Khunau da lebi school asida pangthokpa pawmising unaba mad school sigi management committee gi secretary sanjoina English yamaga samapan maudraga marida Mig Brahim Juniors High School haina linkhalaba matung English ingani ga taraga matui digi salai gi Smart Society ga kusamnatuna salai rakhibi school asi salai gi ina khudong sadaba kya leibadigi English ingani ga kungi September kunga matui da salai gi MD elangmum brozen yawpa miphamamana school asi gi society asiga mari amata leinadri haidana school management committee amana salai duna lakhi madugi matung ina covid ki wan raba manung fawa committee asina oza amadi staff singbu mateng pangduna lakli adubu ngasigi paukse kharaga smart society ga mari amata laina khitrabi school sigi matang smart society ni school gi principal headmaster sinba yaba no order ama thulakpa si ngakta bangamde loina hairiba no order asi school si da sanaroi maramasina asiguma class 10 amadi 12 ki examination menung da miyo khrani school sigi academy atmosphere da ayerapan piragli basida state asida laidiba mahairoi loop amadi mama mapa sing su miyeng sangbiyo haki pawmi sing unabadura sarugya ki bahanagi Mick Brahim Junior High School gi co-founder ke Manihana salai gi Smart Society ga hiram amata da mari leinadri school sibu yon thokpa yan bi Smart Society na tarakli ba thaba asi Shekmaizin gi mihamna kaidang du yapangomroi school sina Shekmaizin digi nongmai khong phawbi gi
amata ngairaba school oibana school sigidama khul asigi miyamna lepki hairi hena pausina phongdorakli aduga hojikuina di miyam paus matang asa lusinjarage amasum pathok sagibla soikibla lankibi yawrosu miyamna ngapigani matam matam gi oba maruibi pausing su miyamda lepa leitan update pijarke and thank you.